Security forces na Bishnupur district ki Moirang Thana Leikai Da Leiba Petrol pump da bomb POKHAIHANLAMBADA CHENNABA MEOI ama FAGATPA NGAMKHRE LOINANA MEOI AMAGI YUMDAGI WY tablet FAGATPA NGAMKHRE Manipur police ki control room dagi thadorpa paw amada security forces singna bomb POKHAIHANLAMBA thogdoka mari leinana faraba MEOI edu Kakching district ki manung channa Leiba Wangoi Sabal Mayai Leikai dagi Pukhrambam Bimol Elais Naubi Chahi Nifugamathoni Hairi MEOI adudagi SMG Carbine ama magazine mari live rounds 107 9mm pistol ama magazine ama live round 5 loinana 36 HE hand grenade ani amasung detonators ani FAGATPA ngamkhi hairi nakalamaromda security forces singna hengang police station a konba kairang masjid manung da leiba yum amadi gram yankhai ga mari white tablet FAGATPA ngamkhre hairi adubu yumbu oriba mayai kaba chinjak lalonba MD basi chahi amadi mahaki loinabi sadida chahi kuntra humdoi yum aduda leiramkhide hairi